Imphal East District के Sawombung Sub-Division, Keirao Bitra Sub-Division, Porompat Sub-Division के manungda hangliba relief camp Singda Leiba IDP chani ka yankai humdoida gas cylinder khutshinnabagi thouram ama ngasi district asigi DC office complex ta pangthokkhre thouram aduga mari lainana district asigi DC khumanthem dainana hai ngasi piriba gas cylinder sing ase inau nongna pibanate mamangda card pairam labat thokliba irang asina maram oiraga inactive oikiba card holder sing adu Indian Oil Corporation Limited ka tanaraga replace chawduna pibani haina mangna maka takhi amarom ngasi IDP singda gas cylinder fangnaba honabada achoba thodang lokiba Imphal East District ke SCO Sapam Jotin amade DSO H Pupendro anibo Committee on Protection Maite Victims Mori gi maike dagi tawimal khangba ulakle relief camps in the Leiba IDP family Singda when Hana among the gas Pyramba to May 2023 ki matungda koi mang ki banatrag ama koi damage hoy ki gas agencies inactive point leramba gas connection paibiramba singdugi inactive oiba singdo hoina IOCL ga tanal charaga hoina replace tawjabani aduga sida hoina nauna pibo khutpagi natte aduga koi IDP family singna koi gas se koi active hoina sinarga leramba ga demu qualify tawdabagi koi piba yadabagi isade do sigi se hoina kunna gas masi 253 relief camp koi mayama relief camp koi Imphal East leiba singba adu 253 the eligible oirambadi ngasi pizabani now sigis initiative sa IOCL ga koi district administration ga punjaraga when tuition tawnaraga is an initiative